मरुइबा पांगतंग म्यामना थमजगे ngasi pung mapal muk tarakpa matamda Chuchampur amasung Faizol district anigi lonaba Piangkhul manakta masakhangdaba lalhauba singa Bharatki lanmiga akan mamongda numai kapnakre haidi amna thajaningai oiba maphamdagi phangma paw amana hai sakhangdaba lalhauba singna Assam Rifles ki mathakta landa khibani amasum thaudo oduda nifuga taruk suba AR gi officer ama yauna imung manungi miyoi sing asiana thokre haidi adumainama sapsaba pawdi phangmangamdri atopa pawgi likhun amadadi numijungba mamang fawba maikei animakta matat numai kapnabagi khonjel manak nakpa khunja singna taba phangkhi amasum khothoknariba mafam adu mamangda lalhaulup PLA gi lanmi singna sangjafam loba mafam oinaba AR gi mathakta landa khiba adu PLA gi lanmi sing oiramba yai haina thajanari haina su source man makhata na pali amaromdana soldier mari amasum commanding officer 46 Assam Rifles yauna mahaki macha amasum mahaki nupi hariba militant gi ambush aduda Manipur gi singhata laikhidre haina su pali amasum mi ahum amana incidents aduda sokpadagi Bihyang Primary Health Center da pukhatkhre haina su pali commanding officer CO adu identify tore mahak Colonel Biplab Tripathi kawi haidi mahak asi Myanmar gi border gi koi post gi mahak returning tarakpani so haidi maduda haidi attack asi tawkhibani laikhidraba ahum asina quick response team dagi ni haina thajaningai oiba paw sina su makhatana phongdoragli amaromdana chief minister na phongdorakhiba wafam kharana chief minister N Biren Singha na strongly condemn tawkhre hairiba thaudok Chuchampur district ki manung sanba as second village da nifuga taruk suba Assam Rifles ki personnel taruk CO amasuma ki imung manung yauna attack laikhidaba asi chief minister na thamoi sokna nungaitaba phongdokhre amasum militant sing asi track down tonabagi damakta state force amasum paramilitary kanguna makhoigi mathau pangthokre hainasu paw sinasu makhatana phongdorag du myam update nga ministry myam na su soidun update pizara khainasu channel sigi maikei digi su myam na tamjari and thank you